lejedraba maitei nupa lejedrabo maitei nupa lejedraba ba nawa do maitei nupa lejedraba ba sukja maitei nupa leiri singse yengjaba sina pelakare khanjaba sina wakhal leina oire nangi maitho nangi mino khudinna aibu jingshin bikhare loira nairo mayambo muka hanai kokno khramjari ngasi se video mu puno lakle mayam infam da ngasi video se kari video na bida yamna ubada to chaningai hangoi ningai video amne bako adi ke hedare hujigan gi kano singse adi tawnari se ko ase imphal nupi di male haidi mase ke hedare nupa phangjedra ba gaino maitei nupa su jam le sing siga mona gi khandadana mana haidi kano to ba mayang nupa siga kojom ba siga koyo korang jom jom siga mona ni naijeri se bam mowa le jeta to imbe do mayang pham da video do haidi matep ta usarake ba ko ai nang bu nungshi ai nang bu nungshi ibai ni lohong ese Belai lohong ese oh my god I ginupi. Yes, right. And what does it mean? He is my husband and you're my. Wow. ningol ama oiraga du jam lemje da bathapok toba chi thui tu dum tu ko jai nammai ra tin dum du chicheningi ye lam tu ko chaba sujam na chakhota ba mosman mayang ama atopa jati noi ki kanogi korean nupa adu nupa da adu na dali nawa litraba noi sha ai si jengune maitro ngang su tambi ri ba mangoda is kaino nangi du bo nangi nawa ne haibe natro nawa do nangi nawa do tai dei jedra ba maitei nupa le jedra bo maitei nupa le jedra ba nawa do maitei nupa le jedra ba sukja maitei nupa le ri singse kano tawdadana nawa do nai de ningdadana atopa jati du go nawa nai na noi siguma nupi si ne akhoi kasarong gi dinati ba ko adu noi siguma nupi si jenga ga paisa jenga ga nawa nai ba ko paisa duna loirai khali netra kalikot manba tiki manba phare sapham ma jidi isona semak pa ngata ni sakhai ba sidi ai face hai ba sidi isona semak pa ni isona pirak pa ni ko isona pirak pa khudol ne ba ko akhoi gi sakse thire su phajara su isona pirak pa ngata ni ado yamna tukat chei nupi ama oraga maitei nupi ama oraga maitei ningol am oraga to bajati na yum pan ba haibse yamna hauna de yamna tukat chei ado yamna hangoi ningai ni tin chit ngai amne ba ko ado sigumba che khara warake khallo ba ko akhoi gumba video thaidi chumna nungai te khote du dai ne video semba mi da ngangbi gano ba ko bet comment pibi ba mayam sing ko ade sigumba tukat chaningai oi ba nupi se sigumba saja chat ba mi sing chi da ngangbi o ba aidi noi di ado na tre ba khangbra chumna video semaga thangali ba mi du da noina kit kit launa wa ngang na leire ba nang adu semi do na thau leitraba du leitraba da leitraba adu sigumba sidi ubiraga di yam to ko chaningai na tra jengu de asiju hujik thangalai se mayam do khangjallu haiba wani nawa do topa jati de nai dringi de khangjalau haiba wani leisabi atopa le asa khoi ka sarom da di yam chana da ba thodo ni se khangbra thodo ne khoi ka sa da chana de sigumba mayang da topa nupa da mayum pan se ka sa da chana de khangbra khoi ka sar gi ni ningon jing si di ne yam na ne ijat leina chatle ba ko haidi yam na ijat leje khoi ka sa ningon jing si di aduna mayang atopa da yum pa le du to da pan hiba taraga su hoi chamgi manungda amakhak yawbudu bo fawba khundagi tanhui karigino do maitei amana atoba jati de jum pan bai se akhoi kasada di yana de ko janada baduna chairak su pi akhoi di donoi ki kano dadi haidi emaleibak se yamna mosale e ba ko sigumba nupi singsina haidi amotpa se puri e ba ko noidi atopa nupana adi kano adu pure da hoi nupana khara atopa jati lore di wamni nupi duna satlaga ningo duna satlaga atopa jati de yum palaga mana pouduri ba macha hindo maitei oina pokada do moina atopa jati gi kano dhara sandu olleba se karigino khoi maitei nupi haidi imphal nupi khara lei singsina di emaleibak si yamna motlalleba mapanda larik tamaga larik adu hairaga du jamna knowledge jaudri do karigino nangi nakok tu ka khandra ba ai du jamna tukat chabo khal khali du bo nang atopa jati de yum palaga nungai ne lei khrabani ba ko hairo di ibema nang gum nupi si ne yamna ne thina chaininge e do hainingai leite do atai sumaina mayang da nawa nai do le ba gadi ne nai bi ganu
ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯅꯣꯏꯗ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯃꯌꯥꯡꯗ ꯅꯋꯥ ꯅꯥꯏꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯥꯏꯕꯤꯒꯅꯨ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯀꯥꯏꯗꯅꯕ ꯍꯣꯠꯅꯁꯤꯕ ꯃꯩꯇꯩꯁꯦ ꯑꯃꯃꯝ ꯇꯧꯅ ꯑꯗꯨꯝ ꯀꯥꯏꯊꯔꯦꯕ ꯁꯤꯒꯅꯦꯕ ꯈꯔ ꯑꯃꯅ ꯃꯩꯇꯩ ꯆꯥꯎꯈꯠꯇꯦ ꯈꯔ ꯑꯃꯅ ꯆꯥꯎꯈꯠꯇꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯤ ꯆꯥꯎꯈꯠꯇꯦ ꯍꯥꯏꯕꯁꯤ ꯅꯣꯏꯅ ꯌꯥꯝ ꯆꯤꯟꯊꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯤꯁꯦ ꯂꯋꯥꯏ ꯃꯆꯥꯅꯤ ꯑꯗꯨ ꯃꯆꯥꯅꯤꯅꯀꯣ ꯂꯋꯥꯏ ꯃꯆꯥꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯦ ꯅꯣꯏ ꯁꯣꯟꯗꯔ ꯑꯩꯈꯣꯏ ꯁꯣꯟꯗꯔ ꯑꯗꯨꯝ ꯌꯦꯡꯉꯣꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯟꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯍꯥꯏꯗꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯝꯇꯅ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯌꯨꯝ ꯄꯥꯜꯂꯦ ꯑꯩꯅ ꯚꯤꯗꯤꯑꯣꯒ ꯎꯈꯤꯕ꯭ꯔꯣ ꯎꯗꯦ ꯑꯗꯣ ꯅꯣꯏꯒꯤ ꯀꯩꯅꯣꯔꯣꯝꯗ ꯍꯥꯏꯗꯤ ꯁꯨꯛ ꯅꯨꯡꯁꯤꯕ ꯏꯃꯥ ꯂꯩꯕꯥꯛꯇꯣ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯅ ꯂꯩꯖꯔꯝꯕ ꯐꯖꯈ꯭ꯔ ꯄꯣꯠꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯅꯤꯄꯨꯔꯁꯦ ꯐꯖꯈ꯭ꯔ ꯄꯣꯠꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯔꯝꯗꯝꯅꯤꯗꯣ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯨꯕꯨ ꯅꯣꯏꯒꯨꯝꯕ ꯅꯨꯄꯤ ꯀꯌꯥꯁꯤꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯄꯥꯊꯤ ꯀꯣꯝꯊꯤ ꯑꯣꯏꯅ ꯁꯤꯜꯂꯦꯕꯀꯣ ꯅꯣꯏꯅ ꯄꯥꯊꯤ ꯀꯣꯝꯊꯤ ꯑꯣꯏꯅ ꯅꯣꯏꯅ ꯃꯤꯠꯇ ꯎꯔꯦꯕ ꯈꯪꯕ꯭ꯔꯥ ꯇꯧꯅꯤꯡꯗ ꯇꯧꯕ ꯑꯩꯒꯤ ꯂꯥꯏꯐꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯇꯧꯅꯤꯡꯗ ꯇꯧꯒꯅꯤ ꯑꯩ ꯅꯥꯏꯅꯤꯡꯐꯝꯗ ꯋꯥ ꯅꯥꯏꯅꯤ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯅꯣꯏ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯖꯥꯔꯤꯕ ꯅꯃꯥ ꯅꯄꯥꯁꯤꯡꯗꯨꯅꯤꯅꯦ ꯅꯃꯥ ꯅꯄꯥꯁꯤꯡꯗꯣ ꯖꯥꯔꯤꯕ ꯅꯃꯥ ꯅꯄꯥꯁꯤꯡꯗꯨꯕꯨ ꯆꯩꯔꯥꯛ ꯄꯤꯅꯤꯡꯉꯤꯅꯦ ꯑꯩꯈꯣꯏꯗꯤ ꯅꯃꯥ ꯅꯄꯥꯁꯤꯡꯗꯨꯅ ꯖꯥꯔꯤꯗꯣ ꯏꯆꯥꯁꯤꯡꯅ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯌꯨꯝ ꯄꯥꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯒꯨꯝꯕꯁꯤꯅꯅꯤ ꯉꯁꯤ ꯂꯥꯟ ꯂꯣꯏꯕ ꯉꯝꯗ꯭ꯔꯤꯁꯦ ꯃꯩꯇꯩ ꯃꯣꯠꯂꯦꯅ ꯍꯥꯏꯔꯤꯁꯦ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯀꯔꯤꯒꯤꯅꯣꯗꯣ ꯅꯈꯣꯏꯒꯨꯝꯕꯁꯤꯡꯗꯨꯅ ꯃꯩꯇꯩꯁꯦ ꯆꯦꯟꯊꯍꯟꯕꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯉꯝꯃꯤꯃꯦꯕ ꯈꯪꯕ꯭ꯔꯥ ꯅꯈꯣꯏꯒꯨꯝꯕ ꯊꯨꯃꯣ ꯆꯩꯒꯨꯝꯕ ꯂꯩꯕ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅ ꯇꯨꯀꯠꯆꯩ ꯅꯣꯏꯁꯤꯗꯤꯅꯦ ꯀꯥꯎꯔ ꯂꯪꯒꯗꯕꯅꯤ ꯈꯪꯕ꯭ꯔꯥ ꯀꯗꯥꯏꯗꯅꯣ ꯀꯥꯎꯈꯤꯗꯕꯅꯤ ꯅꯣꯏꯁꯦ ꯌꯥꯝ ꯇꯨꯀꯠꯆꯩ ꯍꯥꯏꯅꯤꯡꯉꯥꯏ ꯌꯥꯝ ꯇꯨꯀꯠꯆꯩꯌꯦ ꯇꯤꯟ ꯗꯨꯝ ꯁꯤꯆꯅꯤꯡꯉꯦ ꯑꯗꯨ ꯅꯣꯏꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯝꯇ ꯊꯝꯖꯔꯝꯒꯦ ꯑꯩꯅ ꯉꯁꯤ ꯉꯔꯥꯡ ꯗꯦꯠ 11ꯅꯤꯀꯣ ꯗꯦꯠ 11 ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 11ꯁꯤꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯒ ꯊꯥꯡꯒꯠꯆꯩ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯅꯤ ꯆꯦꯜꯂꯛꯄꯒꯤꯅꯤ ꯑꯃꯨꯛꯇꯀꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯣꯡꯃꯗ ꯆꯦꯜꯂꯛꯑꯒ ꯅꯣꯡꯃꯗ ꯑꯗꯨꯝ ꯀꯩꯅꯥ ꯇꯧꯅ ꯑꯃꯅ ꯄ꯭ꯔꯤꯌꯥ ꯑꯃꯅ ꯄꯨꯖꯥ ꯀꯧꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯁꯦꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯁꯤꯒ ꯑꯩꯅ ꯍꯥꯏꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯊꯝꯅꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯛꯄꯅꯤ ꯍꯥꯏꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗꯨꯅ ꯌꯥꯅꯔꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯩꯗꯣꯔꯤꯃꯤ ꯊꯥꯛꯇꯣꯔꯤꯁꯦ ꯀꯅꯥꯅ ꯅꯨꯄꯥꯗꯨꯅ ꯊꯥꯛꯇꯣꯔꯤꯃꯤ ꯄꯥꯝꯃꯤꯁꯦ ꯀꯅꯥꯅ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯅꯨꯄꯥꯁꯦ ꯄꯥꯝꯃꯕꯅꯤꯅ ꯌꯥꯅꯅ ꯂꯩꯔꯦ ꯑꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯏ ꯅꯪꯁꯨ ꯑꯃ ꯁꯤꯒꯨꯝꯕ ꯑꯃ ꯊꯤꯔꯣꯅ ꯑꯗꯨ ꯇꯨꯀꯠꯆꯕ ꯋꯥꯗꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯔꯣ ꯑꯩꯈꯣꯏꯗ ꯁꯤꯖꯤꯟꯅꯔꯛꯀꯅꯨ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯑꯩ ꯁꯦꯝꯖꯕꯗ ꯍꯥꯏꯖꯒꯤ ꯑꯩꯈꯣꯏꯗꯤ ꯉꯝꯖꯔꯣꯏ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯀꯩꯗꯧꯕꯒꯤ ꯇꯪꯈꯥꯏ ꯍꯥꯏꯖꯅꯗꯣꯏꯅꯣ ꯑꯩꯈꯣꯏ ꯉꯝꯖꯔꯣꯏ ꯍꯥꯏꯅ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯖꯒꯤ ꯑꯗꯨ ꯐꯥꯎꯔꯕ ꯅꯣꯏꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯈꯛ ꯌꯦꯡꯉꯒ ꯏꯁꯀꯤꯞ ꯇꯧꯔꯒ ꯌꯦꯡꯉꯒ ꯃꯇꯦꯛꯇꯨꯒꯤ ꯑꯁꯣꯏꯕꯁꯤꯡꯗꯣ ꯅꯣꯏꯅ ꯄꯨꯁꯜꯂꯒ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯑꯦ ꯇꯨꯀꯠꯆꯕ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯃꯩꯇꯩꯗ ꯁꯞꯄꯣꯔꯠ ꯇꯧ ꯉꯝꯗꯕ ꯆꯥꯎꯈꯠꯇꯕ ꯊꯥꯔꯠ ꯀ꯭ꯂꯥꯁꯀꯤ ꯃꯤ ꯂꯋꯥꯏ ꯃꯆꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯃꯩꯇꯩ ꯑꯃꯠꯇ ꯑꯣꯏꯒꯦꯅ ꯈꯟꯗꯦꯅꯦ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇꯅꯤ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯔꯤꯁꯦ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯗꯦꯕ ꯈꯪꯕ꯭ꯔꯥ ꯈꯔ ꯆꯥꯎꯈꯠꯃꯤꯟꯅꯕ ꯇꯝꯁꯦ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯆꯥ ꯅꯠꯇꯦ ꯆꯥꯎꯈꯠꯇ꯭ꯔꯤꯁꯦ ꯅꯈꯣꯏꯅꯤ ꯆꯥꯎꯈꯠꯇ꯭ꯔꯤꯁꯦ ꯅꯈꯣꯏꯅꯤ ꯂꯋꯥꯏ ꯃꯆꯥ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯏꯕ ꯅꯣꯏꯁꯦ ꯀꯗꯥꯏꯒꯤꯅꯣ ꯑꯩꯈꯣꯏ ꯑꯦꯛꯖꯦꯛꯂꯤꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯣ ꯅꯈꯣꯏꯅꯦꯕ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯔꯛꯏꯕ ꯅꯈꯣꯏꯁꯤꯅꯦꯕ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯒꯗꯗꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯔꯛꯀꯅꯨ ꯑꯩꯈꯣꯏ ꯀꯣꯛ ꯖꯥꯎꯗꯦꯅ ꯍꯥꯏꯕꯗꯣ ꯀꯣꯛ ꯖꯥꯎꯔꯤ ꯉꯁꯤ ꯀꯣꯛ ꯖꯥꯎꯕꯗꯨꯅ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯉꯛꯄꯩ ꯋꯥꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯆꯨꯝꯅ ꯉꯥꯡꯉꯛꯎ ꯅꯪꯅ ꯉꯥꯡꯁꯦ ꯈꯤꯇꯪ ꯁꯣꯏꯔꯦ ꯈꯣꯠꯂꯦꯅ ꯉꯥꯡꯉꯛꯎ ꯅꯈꯣꯏꯗꯨꯗꯤ ꯌꯥꯝꯅ ꯅꯣꯛꯅꯕ ꯑꯃ ꯅꯪꯒꯤ ꯅꯆꯥꯅ ꯁꯨꯔ ꯆꯨꯔꯨꯝꯒꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯃꯤ ꯅꯣꯛꯅ ꯀꯟꯒꯅꯨꯅꯦ ꯀꯂꯤꯗ ꯈꯨꯗꯩ ꯀꯪꯗꯩꯗꯣ ꯅꯁꯥꯅ ꯈꯪꯉꯨꯅꯦ ꯍꯧꯖꯤꯛꯁꯦ ꯀꯂꯤ ꯖꯨꯒꯅꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯁꯥꯎꯅꯤꯡꯕ ꯀꯌꯥꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯐꯣꯡꯗꯣꯛꯆꯔꯦ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯗꯤ ꯃꯊꯪ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯄꯨꯔꯛꯅ ꯂꯥꯛꯆꯒꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯊꯤꯕ ꯀꯣꯃꯦꯟ ꯉꯥꯡꯕꯤꯔꯛꯀꯅꯨ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯡꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯅꯈꯣꯏꯁꯦ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯔꯤꯕ ꯃꯤꯁꯤꯡꯁꯦ ꯍꯥꯏꯖꯔ ꯐꯥꯎꯕ ꯑꯗꯨꯝ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯔꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯈꯣꯏꯁꯦ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯄ ꯃꯤ ꯑꯗꯨ ꯅꯈꯣꯏ ꯑꯣꯜꯂꯦ ꯀꯣ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ